ꯑꯁꯤꯁꯨ ꯏꯂꯤꯁꯥ ꯑꯣꯏꯅ ꯂꯩꯔꯦ ꯅꯍꯥꯟ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯆꯥꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯈꯤꯕꯅꯅꯦ ꯑꯁꯤꯁꯨ ꯏꯂꯤꯁꯥ ꯑꯣꯏꯅ ꯂꯩꯔꯦ ꯏꯂꯤꯁꯥꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯦꯝꯃꯒꯦ ꯏꯂꯤꯁꯥꯁꯦ ꯑꯥꯗꯩ ꯃꯀꯨ ꯈꯣꯛꯍꯜꯂꯛꯑꯕ ꯏꯂꯤꯁꯥꯁꯦ ꯃꯔꯨꯝ ꯌꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯃꯔꯨꯝ ꯌꯥꯎꯕ ꯂꯧꯔꯣ ꯍꯥꯏꯅꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯄꯥꯟ ꯈꯣꯛꯑꯦ ꯍꯥꯏꯕ ꯄꯥꯟ ꯇꯣꯠꯂ ꯊꯝꯃꯝꯕ ꯏꯂꯤꯁꯥꯁꯦ ꯑꯃꯨꯛ ꯇꯥꯎꯔꯁꯤ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯦ ꯀꯣꯠꯊꯣꯛꯑꯒꯦ ꯃꯔꯨꯝ ꯌꯥꯎꯕꯅꯤꯅꯅꯦ ꯆꯥꯎ ꯆꯥꯎꯅ ꯑꯗꯨꯝ ꯁꯦꯝꯃꯦꯕ ꯑꯩ ꯈꯣꯟꯁꯦ ꯈꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯣꯛ ꯊꯨꯡꯕ ꯐꯠꯇꯦ ꯁꯤꯗꯤ ꯇꯥꯎꯔꯦꯕ ꯇꯥꯎꯕ ꯂꯣꯏꯔꯦ ꯏꯂꯤꯁꯥ ꯊꯣꯡꯕꯁꯤꯗꯤꯅꯦ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤꯅ ꯍꯥꯎꯔꯦꯕ ꯅꯥꯀꯨꯞꯄꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯟꯒ ꯑꯂꯨꯒ ꯍꯥꯞꯆꯜꯂꯦ ꯑꯂꯨꯁꯤꯅ ꯈꯔ ꯀꯩꯅꯣꯁꯦ ꯃꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯃꯣꯔꯣꯛꯇꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛꯇꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯈꯔ ꯁꯥꯅ ꯆꯥꯔꯒꯅ ꯈꯔ ꯁꯥꯅ ꯑꯩꯅ ꯉꯥ ꯃꯀꯣꯛꯀꯒꯅꯦ ꯃꯈꯖꯥꯏꯒ ꯀꯩ ꯀꯔꯥ ꯇꯧꯅ ꯉꯧꯕꯅꯦꯕ ꯈꯥꯃꯦꯟ ꯍꯥꯞꯆꯜꯂꯒ ꯁꯤ ꯈꯥꯃꯦꯟꯁꯤ ꯕꯣꯞ ꯕꯣꯞ ꯂꯥꯎꯕ ꯈꯥꯃꯦꯟꯗꯨꯅꯤ ꯁꯤꯒꯗꯤ ꯈꯥꯃꯦꯟ ꯑꯁꯥꯡꯕꯁꯦ ꯐꯪꯗꯦꯕ ꯑꯗꯨꯅ ꯍꯥꯞꯆꯜꯂꯒꯦ ꯉꯧꯔꯒ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯁꯨ ꯁꯧꯔꯦ ꯍꯥꯞꯆꯜꯂꯒꯦ ꯍꯥꯞꯆꯜꯂꯒ ꯃꯊꯪ ꯃꯊꯪ ꯅꯥꯏꯅ ꯏꯁꯥꯒꯤ ꯊꯥꯎꯗꯣ ꯉꯧꯕꯗꯣ ꯑꯗꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯏꯂꯤꯁꯥ ꯊꯣꯡ ꯃꯆꯨꯒꯗꯤ ꯌꯥꯝ ꯐꯖꯔꯦ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯁꯤꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯁꯤꯒ ꯑꯩꯅ ꯏꯂꯤꯁꯥꯁꯦ ꯂꯧꯊꯣꯛꯑ ꯊꯝꯃꯕ ꯃꯔꯨꯝꯁꯨ ꯌꯥꯎꯔꯦ ꯏꯂꯤꯁꯥꯁꯦ ꯑꯁꯤꯒꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯊꯦꯜꯗꯤ ꯁꯤꯇꯅꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥ ꯅꯩꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯟꯅꯗꯩ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯣꯡꯕꯗꯁꯨ ꯃꯌꯥꯝꯅ ꯎꯔꯄꯣꯠꯅꯤ ꯑꯩ ꯆꯤꯟꯗꯩ ꯈꯔ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯣ ꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯏꯂꯤꯁꯥꯅ ꯑꯩꯅ ꯁꯤꯒ ꯃꯇꯨꯝꯁꯦ ꯂꯧꯊꯣꯛꯑꯦ ꯃꯀꯣꯛ ꯑꯃ ꯌꯥꯎꯔꯤ ꯏꯂꯤꯁꯥ ꯃꯀꯣꯛꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯁꯤꯒꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯤꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯁꯤ ꯃꯌꯥꯝ ꯁꯤꯒ ꯊꯝꯈ꯭ꯔꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯗꯨ ꯏꯂꯤꯁꯥꯁꯦ ꯀꯩꯅꯣ ꯏꯂꯤꯁꯥꯁꯦ ꯃꯔꯨꯝꯒꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯍꯥꯎꯗꯅ ꯄꯥꯟꯒꯏꯂꯤꯁꯥꯒ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯍꯥꯏꯅꯔꯤꯃꯦꯕ ꯑꯩꯁꯨ ꯗꯤꯜꯂꯤꯗ ꯂꯩꯖꯔꯁꯨ ꯑꯁꯥꯝꯒꯤꯗꯤ ꯑꯁꯥꯝꯒꯤꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯏꯂꯤꯁꯥꯒ ꯄꯥꯟꯒꯁꯦ ꯃꯔꯨꯝ ꯌꯥꯎꯕꯅꯦ ꯑꯩꯅ ꯏꯜꯂꯛꯇꯣꯏꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯆꯦ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯉꯁꯤꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯌꯥꯎꯔꯤꯃꯦ ꯑꯗꯨ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯈꯤꯒꯦ ꯍꯥꯎꯔꯤ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ ꯆꯥꯔꯒ 진주제 hả? 진주제 돼지인가 로이 하품나 봐. 반. ఢిల్లీचे नों खुचूमने आखिने आई दिल्ली सुजाम कोई ले रही है दिल्ली से चाहिए 15 हेले दिल्ली ले रही है असुमाइना नों चुब थेंगना दिरे कोई असम दे नों चुब दमाइ नों चुएबा कोको चुई नाकता ले हाँ
โรยได้หรือใช้ควาวสิไอ้กฮัสเบนอะไรลิซ่าจ้าอะไรก็เต็งอาจารย์เองเดียวเช่นเป็นอะไรลิซ่าเป็นมุกจ้าก็ลิซ่าที่น่ามุกจ้าก็เป็นลิซ่าดงปานลิซ่าแบบว้าวมากดูน่ามุกเลยรักเป็นอะไรhendak tinggal lagi pada kat ibu nah ngata lah. Ai nai sekam tam macam iniแบบadu paisa nu na dai hafta mu nga lai ba wo kan ni hai ba. Pam di pam men be meli sa chen. Paisa ki khalu la kan na. Caning dah benar. Anda dikira honge Lisa. Aku nak kena, ayu je kang dia apa. Aku nak aku ni ko ina om na hang aku dah. Lisa se kadai dah pangge na. Lisa se palam dah pangge. Palam flyover ne Palam metro station ki maning dane flyover do adugi manakta ne pal dukan ai nan lai bane ba dukan ne Lisa nga puna mag ne phangya ba Lisa marum de ha Ahora sin yo Chobi me ka tan thake Lisa cha ra kan ne chak phanjam chawa ba Lisa cha di ne ai ngale ka chak se buk chi jang nge ba tum me ba te chobri chu na chak phanjam chaw chobri cha ra kan ne Lisa se dum jang ba ne Anh đang để chobri cha ba đó biết nghe cha để chobri Manipur tadi khang ni Lisa phang da khang ni Manipur tadi anam bada Manipur mu bang tau bre Lisa gi anam ba mu bang tau te phangam gadra phangam dra khang de Manipur gi sinau jaw dem ta hai biro Manipur ri Lisa phang dra ise ko di jam pa me Lisa ga pan gai de loi ra ko Thau sin ma hao na Lisa ma ko ke chup pa jam hao ba na
ꯊꯔꯣꯏ ꯆꯥꯅꯤꯡꯉꯤ ꯊꯔꯣꯏ ꯆꯥ ꯐꯪꯗꯦ ꯑꯩꯅ ꯍꯣꯖꯥꯏ ꯑꯁꯥꯝꯗꯒ ꯂꯩꯔꯗꯤ ꯎꯁꯣꯏ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯆꯥꯅꯤꯡꯕ ꯍꯥꯎꯋꯦ ꯑꯩꯅ ꯁꯤꯡꯖꯨꯁꯦ ꯎ ꯃꯣꯔꯣꯛ ꯑꯩꯅ ꯅꯍꯥꯟ ꯎ ꯃꯣꯔꯣꯛ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯊꯝꯍꯧꯕꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ ꯃꯥꯅ ꯄꯤꯔꯛꯄ ꯑꯩꯅ ꯃꯔꯨꯗꯣ ꯆꯔꯥ ꯇꯧꯔꯦ ꯃꯔꯨꯗꯣ ꯍꯥꯏꯗꯤ ꯎ ꯃꯣꯔꯣꯛꯇꯣ ꯈꯔ ꯍꯧꯒꯠꯂꯦ ꯑꯩꯅ ꯉꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯁꯤꯡꯖꯨꯁꯦ ꯇꯧꯕꯅꯦ ꯍꯥꯎꯔꯦ ꯑꯩꯅ ꯏꯂꯤꯁꯥ ꯃꯔꯨꯝꯁꯦ ꯄꯥꯝꯃꯨ ꯆꯥꯕ ꯍꯧꯃꯟꯅꯤꯅ ꯁꯤꯡꯖꯨꯁꯦ ꯎ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯔꯣꯛꯅꯦ ꯀꯥꯟꯖꯤ ꯊꯥꯎꯗ ꯉꯧꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯔꯒ ꯍꯥꯞꯄꯦꯕ ꯑꯗꯨꯅ ꯁꯥꯔꯦ ꯃꯣꯔꯣꯛ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨꯒ ꯆꯥꯗꯤ ꯍꯥꯎꯅꯤ ꯑꯩꯅ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨ ꯆꯥꯔ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯌꯦꯡꯉꯒꯅꯦ ꯎꯁꯣꯏꯒꯤ ꯇꯤꯟ ꯀꯩꯅꯣꯒ ꯌꯦꯡꯉꯒ ꯇꯤꯟ ꯌꯣꯠ ꯂꯩꯔꯦ ꯑꯗꯣ ꯑꯂꯣꯏꯕ ꯁꯧꯒ꯭ꯔꯤ ꯆꯥꯔꯒ ꯑꯂꯣꯏꯕꯁꯦ ꯌꯦꯔꯨꯝ ꯂꯤꯁꯥꯏ ꯃꯔꯨꯝ ꯍꯥꯎꯔꯦ ꯂꯤꯁꯥꯏ ꯃꯔꯨꯝꯅ
ꯃꯌꯥꯝ ꯉꯁꯤ ꯁꯤꯠ ꯅꯥꯜꯂꯦ ꯁꯧꯒ꯭ꯔꯤꯁꯨ ꯁꯤꯠ ꯅꯥꯜꯂꯦ ꯁꯤꯡꯖꯨꯁꯤꯁꯦ ꯃꯔꯨꯅꯤ ꯉꯥ ꯃꯔꯨꯅꯤ ꯁꯤꯡꯖꯨꯁꯨ ꯁꯤꯠ ꯅꯥꯜꯂꯦ ꯍꯥꯎꯁꯨ ꯍꯥꯎꯈ꯭ꯔꯦ ꯁꯤꯡꯖꯨꯁꯤ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯔ ꯎ ꯃꯣꯔꯣꯛꯇꯨꯒꯤ ꯃꯅꯝꯗꯨꯒ ꯍꯥꯎꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒ ꯊꯝꯃꯒꯦ ꯃꯊꯪ ꯃꯨꯛꯕꯥꯡ ꯈꯪꯗꯦ ꯕ꯭ꯂꯣꯛ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯎꯅꯔꯁꯦ ꯕꯥꯏ